पाउसेद जुम्फम ओइब मरोइब पाउ खराब दे तौजरे कोविड की एसओपी थुगारग कैसामथों केंद्र द भोट खोंबगी थबक चथरिबसी टोपी बना अफबो ओइगने जॉनसन एलंगबम कैसामथों केंद्र असि कोविड-19 लाइसेंस के सैथेंग फंगलब केंद्र अम ओइरे हजु फबदा केंद्र असि द कंटेनमेंट जोन चनी की मथक्ता लेरे अदुगा कोविड न मरम ओइदन मियो यांखैरोम सीखरे ओइरेब फिल्म असि द मथंग सही लिसिंग अनि कुनिथोय की अंगन बसरुक द पांगथोकदरब असेंबली इलेक्शन असिदा केंद्र असिद मेरेप ओइना सोंथोकदरब मियोय अमा अनि न मियोय कुन पुल्लगा कोविड-19 की एसओपी फोंगना थुगारग कोइना चत्तुना भोट खोंबगी थबक चथरिबा असि तोकपियो मसिना कोविड लाइसेंस असि संदोरकनबगी मरम ओइगनि हना बीजेपी मणिपुर प्रदेश की स्पोक्सपर्सन ओइरिबा एलांगमम जॉनसन न फोंदोरकले मांगना पाउसे असि द मखाताना फोंदोरकपगी मतुंगिनाति चथरकलिबा थोंग असिना इलेक्शन की येगलग कोविड-19 पेंडेमिक असे थवोइना नथैरब्रा आइना मियम द खलले मदुना मथंगी असेंबली इलेक्शन द कैसामथों केंद्र द मिरेप ओइना सोंथोरकदोरबा मियोय अमा अनिना मियोय कुन पुल्लग जुमथों कुदिंग चत्तुना एसओपी थुगारग भोट खोंबा से तोपीबना अफबु ओइगनि मदुकी मोहत केंद्र असिगी मियाम कोक सुंसिनरगा कोविड लाइचत करम मुथत पंगमगदगे हाइबदा मियाम अमतु ओइना पंगल थौना पुथोक्तुना थेंगनबिनब होनबना अफबु ओइगनि हाइरे मांगना हाई हौजिक कैंडिडेट ओइगदरब मियोय अमा अनिना मियोय कुन पुल्लग भोट खोंबा चतलिबा असि लेंगाना पीरिब एसओपी थुगाइबनि आइना लौजगने मफम अमदा पुल्लग एसओपी काना पुन्नबा फाउबा लेंगाके अकंगनबा नीति नियम सेमलिबनि मदुना पुन्ना चलग भोट खोंबा आइबसि लाइचत असि संदोकनबगी मरम ओइगने थवोंग असिना इलेक्शन द मांग द थमलग मरु ओइरबा पेंडेमिक असिना सेकेंडरी ओइना थंबा ओइना थोगले इशू अमा लाक्लबसु मयाम पाउ फंगदोक पिनरग कैसामथों केंद्र की ओइना थेंगनरिबा लाइना लाइचत असि पुन्ना अमतो ओइना थेंगनमिनबा सेम सादुन लेबिनसि हाइरे माखा तरकपा अतोप पाउ अमदना मास टेस्टिंग तौबदा असान बिगैदा मियो कुलुमदोय अमदि ओक्सु नांगथेम खुलदा मियो निफुगनिपान पॉजिटिव ओइरे मणिपुर हंदक नुमित खरनी मनुंग कोविड-19 पॉजिटिव ओइबा मीगी मसिंग खांगेन हेंगलकपदगी मखाताना सेक्शन थौरागी थबक लोखत पोइदा मणिपुर लेखा की हेल्थ डिपार्टमेंट गसिदगी आउना कोविड-19 लाइसेंस संदोरकलिबा मफमसिंग खंदोरगा जुम चंगतुना कोविड टेस्ट तौबगी थबक चथाग्रे ngasi Imphal East की लमलाई केंद्र की मनुंग चन्ना आजाद मिगई अमदी ओक्सु निंगथेम खुल अमदी Imphal West के तागेल खोंगबल वार्ड नंबर 1 अमसुंग वार्ड नंबर 2 के मनुंग दलाइबा इमुंग सिंग मियोइसिंग थाउपांग संगलेन खुमनथेम कम्युनिटी हॉल अमदी तागेल इमा कम्युनिटी हॉल द टेस्ट तौबगी थबक चथके ngasi asan bigai da leiba jumjum da changdra punna mioi chamba yankai mtoi covid test tawbagi thabak chathabada mioi kulum doi positive oiba thengna khe loina na asan bigai da pangthokiba covid vaccine aduda samri humphum doi kapthoke vaccine kafam da chief minister and period laktun hatheng na yengsin bagi thabak chathake amarom da ngarang dagi hungna Imphal East ki oksu ningthem khulda nongren chingno kok jp ki pradhan m bhilaseni dp na oksu ningthemja khul jot club na Chief Medical Officer Imphal East District Staff Singer Loina Ningthem Kulda COVID mass testing Chathabada Mioi Kunmari positive oiba thengna ke haire Ado ngasi ayu pung tara dagi huna nongthil pung mari phawa mioi chamba yakai COVID test tawbada mioi kunmari positive oiba thengnare Madura ngarang dagi ngasi phawa punna mioi chahum yakai test tawbada mioi nifu ga nipan positive oiba thengnake Kullani ani asida mioi nifu ga nipan positive oiba asina paksana containment zone lauthorakpana maram oidona Containment manungda leiriba miam singi chana thaknaba polam singi matang du Manipur lekha nambiak changbiduna phangan biu hairi loina makhatana paksana testing tawraba matung da covid vaccination makhatana tawgani aibaso pradhan pilasini na phangdoke nagalamarom da combined force ke operation da haijang village da lalhauba singna lotuna thamlamba yamlaba khulai sing phagat pangam khre Kangpokpi police amasung kontragani pan suba Assam Rifles hi koi kangbu amana punasa thakiba search operation da Kangpokpi district ke Aijang village dage Nongpoglom da kilometer manga taruklom chatlaga leiba jangkal amada kilalo pasina lotuna thamlamba masing jamla bukolai sing phagat pangam khre thasi ki taruk tagi nipan phobo cha thakiba combined search operation adu da lalhau pasina lotuna thamlamba dagi phagat khaba khulai sing adudi AK-47 rifle ama magazine ani MA1 assault rifle ama M16 की मैगजीन अहोम लेथोट राइफल अमा 0.4 की कंट्रीमेंट पिस्तौल मैगजीन मरी रेडियो सेट मरी UBGL ग्रेनेड अमा मोटर प्रोजेक्ट स्टाइल अमा 7.62 mm की मरु 70 0.22 mm की मरु अहोम 5.56 mm की मरु तरग तरोक 0.1 की पिस्तौल होल्स्टर अमनी हाइरे लोइना मसी की मतंग द कांगपोकपी पुलिस ता FIR अमलोकतुना मखाताना investigation की थबक चथरे
Hauzik Fabada Kulaising adu karamba lalhulukinu habadu chapchana khangba ngamdri haire. Agri Department na angan phawni haidana pirakpa phawdi tharabadagi athengba phaw arambadagi kumbida low pari tara hena mangba ke phibam da leire. Manipur lega ki Agriculture Department na demit marfudra dagi samaga tara mangani phawbagi manungta lokadaba chathok leiba angan phawgi phawdi RC Manipur tuyapni haidana kumbi kendrage manung channa wangu sandang khongda leiba laumi kharada piraktuna tharorog athengba matamge Pawrambadagi hauzik pau makal asi tharabal low pari tararom mangbayabagi phibam da leire aire. Sathok leiba phawdi RC Manipur tuyapni haidana Agri Department dagi leiraga low panba haukiba wangu sandang khongda leiba laumi maipak na phongdorpagi matungina. Agriculture Department dagi sathok leiba angan phawgi phawdi ni haidana phau kg amada lupani fugani pan pidona leiraga sahi amada first crop amadi second crop tawna bagi damak low pari tarada hunduna sathok puthokna phona ki aduba agan phawni haidon thake phawasi athengba phaw eramle hauzik phaw lokpol loidna second crop tawna ba thabak pakhet kadaba matam asida hauzik waida phaw pomba amadi sarak pa hawbada ngaire aduba mafam kharada phaw maru haitarakpa sat phawgalakpa amadi pomba horakpada ngaipa oiduna madam amada punna phaw lokpa yadadon low pari tararom mangba yabagi phibam da leire. Oiriba fibam asi Agriculture Department na laumi singda niyam jumna asengba anganba matam da lokadaba phawdi ne haibadu mayak singna taktana mathong maram khangdana bisilakpadagine Agri Department na angan phawgi phawdi RC Manipur tuyap ni haiduna pirakliba phawdi apabora adudasu angan phawne phawmakal RC Manipur tuyap ni haina thaduna khangan basu leite aire hariba sathok leiba angan phawdi sing asi ICAR lamphel amdi KV ke thawal na laumi singdagi afaba makalgi phawdi ni aiduna phaw kg amada lupa kunthra gani thoidagi kunthra taret phaw pudha mamal piduna khongkalaga Agri Department na laumi singda amuk kg da lupa ni fugani panda jonduna phangan bane aduba afaba chathok leibagi angan phawni aidun Agri Department na mafam marang khangdana laumi singda phangan padagi chahi amada an balorok amadi ani su balorok oduna phawgi chathok puthokna ba khona gadaba adu hauzik arembu oiduna to kadore angan phawni aiduna tharuba athengba phaw eramle phaw satba pomba amadi maru haithaba amata manadana amukta da lokpa yadaduna mahan kadore loinana ani subal loruk ubagi matam su phangal loidore aire maragasi da Kaksing district ki laumi singda kaidongwer har phangan kadori bano Manipur gi mafam adai khara da matam chana ising phangki da bana lau pan ba yadabagi awaba mayuk na ba yawrabasu Kaksing district ki wanadi lafum eham ba lau panare ai ba yare matam asida pambi gi masinjak marwena urea chaibagi chapcha matam adu yausilagle aduba urea phangdabagi awabadi maiki asomda haujisu mayoknare wafam chimak mamangdasu media gi khuthangda lenga ki pongning singsin krabane District Agricultural Officer Thobolda miyamda Covid-19 ki lalaksida lenga na piba SOP ngak libra ngak tabra ayukta gi hauna urea biak amagi damuk lawmi sina jomsinare mafam asidagi Kaksing district ki oina su urea lawgadabani hairabadi district asigi lawmi sinda aduki mati khodong chada mayokna badan hatana aikoi punna Covid-19 naminaro habagi phibam tarak pasu jai Loina lau sujagadaba matam punamak amadi sathok sasinda sel mayam ama manganduna lawmi singda darkar sunglei leitana otpi naibiba kumbane mamang sahi singda Kaksing district ki oina darkar leiba urea sing Kaksing lamrong kodaunda thamlaga kendra wise mafum chana lawmi singda matam su mangandana pagan khibagum andak sahi ki oina su agriculture minister na biyang changbinaba JNGBO Kaksing na nolok sare amaromda market mamal wangna lupa chatre chanipanda lawmi singda karigumbada phanglabasu mamal wangman bana leiba ngamdabani hena langtak naliba asida miyang sangbinanaba JNGBO Kaksing ki secretary publicity na mari leinaba singi poning singchilagle Prime Minister gi anuba cabinet criminal case chenaba 42% crore senjau paiba 90% yauri ADR report Association for Democratic Reforms ADR Paul Rice Grove na phangtolakpa report amaki matungina Prime Minister Narendra Modi gi anuba cabinet jawriba minister sing asida makhoi masa adu criminal case ta chenare aina lauthok khraba chada nifugani toi oire makha tarakpada lupa crore senjau paiba chada marfudra minister oire report asina phangtolakpada chawrakna changcheta minister amagi landhomase lupa crore 16.24 asi oigani aina pere Kerala da Kangna Sandokpa Laina ama thengnakhre Zika virus puba kangmakal Aedes mosquito asina Kerala da thengnakhibag loinana Covid-19 pandemic asigi awabagi matakta hina miyoiba khunaida awaba ama mayoknalle hairiba virus asina aikoi miyoibada jamna khudong thianba ngamba virus amane hairiba virus makal asi
प्रेबी बेरेडेस वायरस फैमिली की मनुंग चनबा वायरस मखलमनी आयरे मखा तरकब अतोप मणिपुर की पाउ अमखक्तंगा लाइनिंग लाइसोन पांथोकपद अथिंगब थमलकप लाइबक थीबने आंड्रो चाफु उपी लाइफमलेंद लाइनिंग लाइसोन पांथोकपद अथिंगब थमलकप असि लाइबक थीबनी आइना चकप आंड्रो पानम निंगथौ माई वीरोल कल्चरल एसोसिएशन की जनरल सेक्रेटरी सरुंगबम गोपाल थदोरप चेरोलमन आयरे मागना संदंग सेनब मरिंगी चेयरमैन केटी मोठिन लाइफमलेल असिबो उमंगलाई कुबम की मनुंग चंदे आयरप असि जानिंगदि आयदा चेरोलसिना आयरे अरोइबेद कंटेंट सिंग असिगे मरुइब पाउ खरा असिब पाउ दमजरिबा मणिपुर लोकल न्यूज यूट्यूब चैनल अमदि फेसबुक पेज असिदगी येंबिरिब पुनम पथागजरी चैनल असिना तुमता कानारबदि सब्सक्राइब तौबिद्रिबसना सब्सक्राइब तौबिरम लोइना लाइक इन शेयर तौबसु काउबिगदुप नामकपो अबुखाना थागजरी।